Hi ma'am. Ma'am ngasidi ay ꯊꯕꯛ kasi ꯆꯥꯡ ꯂꯣꯏꯁꯜꯂꯦ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏꯅꯦ ꯑꯩꯅ ꯑꯗꯨꯗꯒꯤꯗꯤ ꯁꯒꯣꯜ ꯍꯋꯥꯏꯁꯨ ꯇꯤꯡꯁꯜꯂꯦ ꯆꯝꯊꯣꯡ ꯊꯣꯡꯗꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝꯗꯁꯨ ꯑꯗꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡ ꯊꯣꯡꯕꯗꯣ ꯀꯨꯀꯔꯗ ꯑꯣꯏꯅ ꯀꯥꯝꯃꯒ ꯁꯨꯝ ꯊꯣꯡꯗ꯭ꯔꯣꯃꯤꯗ ꯃꯌꯥꯝ ꯏꯪꯍꯟꯕ ꯍꯥꯏꯁꯦꯀꯣ ꯑꯁꯨꯝ ꯀꯨꯀꯔꯗ ꯁꯨꯝ ꯐꯠ ꯂꯥꯎ ꯀꯥꯝꯁꯤꯜꯂꯒꯦꯕ ꯑꯗꯨꯅ ꯈꯔ ꯁꯝꯃꯤꯗꯅ ꯑꯗꯨꯒꯩꯗꯤ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜꯗꯁꯨ ꯆꯠꯇꯣꯏꯕ ꯑꯩꯁꯦ ꯐꯤꯁ ꯄꯤꯕꯒꯤꯅꯦ ꯑꯗꯨꯗꯨꯅ ꯑꯗꯨꯝ ꯌꯦꯡꯒꯦ ꯃꯌꯥꯝ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯌꯦꯡꯍꯟꯖꯔꯛꯀꯦ ꯀꯩꯀꯩ ꯌꯦꯡꯍꯟꯕ ꯉꯝꯕ ꯍꯥꯏꯗꯣ ꯑꯗꯣ ꯕꯖꯥꯔꯗꯒꯤ ꯀꯩꯒꯨꯝꯕ ꯃꯅꯥ ꯃꯁꯤꯡ ꯊꯣꯛꯄ ꯇꯥꯔꯒꯗꯤꯀꯣ ꯑꯁꯨꯝ ꯍꯪꯒꯥꯝ ꯃꯇꯣꯟꯒꯨꯝꯕ ꯊꯣꯛꯑꯝꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯂꯧꯖꯔꯛꯀꯦ ꯑꯗꯨꯁꯨ ꯁꯤꯡꯖꯨ ꯆꯥꯕꯒꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯕ꯭ꯂꯣꯛꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯁꯒꯣꯜ ꯍꯋꯥꯏꯗꯣ ꯇꯤꯡꯕꯗꯣ ꯑꯗꯣ ꯁꯦ ꯇꯤꯡꯁꯜꯂꯦ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯄꯨꯗꯤ ꯑꯣꯏꯔꯦꯕ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯃꯍꯤꯁꯦ ꯑꯗꯨꯝ ꯁꯤꯡꯗꯣꯛꯄꯁꯦ ꯑꯗꯨꯅ ꯁꯤꯗ ꯑꯗꯨꯝ ꯍꯩꯖꯤꯜꯂꯒ ꯊꯝꯃꯦ ꯑꯁꯤꯁꯤꯅ ꯃꯍꯤꯁꯤꯅꯅꯦ ꯇꯤꯡꯕꯒꯤ ꯃꯍꯤꯁꯤꯅ ꯑꯩꯒꯤ ꯀꯩꯅꯣꯗ ꯍꯥꯞꯇꯣꯏꯕ ꯍꯤꯟꯖꯥꯡ ꯍꯥꯏꯗꯤ ꯑꯁꯨꯝ ꯆꯦꯅꯝ ꯊꯥꯏ ꯑꯗꯨꯒꯩꯗꯤ ꯑꯗꯨꯝ ꯂꯩ ꯄꯥꯝꯕꯤ ꯑꯗꯒꯤ ꯂꯩꯅꯀꯣ ꯑꯃ ꯑꯃ ꯑꯗꯨꯝ ꯊꯥꯖꯕꯗꯣ ꯑꯦꯂꯣꯕꯦꯔꯥ ꯄꯥꯝꯕꯤ ꯑꯗꯨꯝ ꯂꯩꯌꯦꯕ ꯈꯔ ꯑꯩꯒꯤꯅꯦ ꯑꯗꯨꯒꯤꯗꯨꯒ ꯑꯗꯨꯝ ꯍꯩꯖꯤꯟꯗꯣꯏꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯁꯒꯣꯜ ꯍꯋꯥꯏ ꯃꯍꯤꯁꯦ ꯍꯩꯖꯤꯜꯂꯗꯤ ꯌꯥꯝ ꯐꯩ ꯍꯥꯏ ꯃꯌꯥꯝ ꯑꯩ ꯀꯨꯝꯊꯔꯛꯑꯦ ꯕꯦꯒꯁꯦ ꯌꯦꯡꯉꯣ ꯕꯖꯥꯔ ꯕꯦꯒꯅꯤ ꯆꯥꯎꯗ꯭ꯔꯥ ꯆꯥꯎ ꯕꯖꯥꯔ ꯃꯅꯥ ꯃꯁꯤꯡꯗꯅꯤ ꯂꯧꯔꯛꯇꯣꯏꯁꯦ ꯑꯇꯩ ꯀꯩ ꯂꯧꯔꯛꯇꯣꯏꯅꯣ ꯁꯦ ꯀꯣꯂꯤ ꯍꯋꯥꯏꯁꯦ ꯀꯦꯖꯤꯗ ꯂꯨꯄꯥ ꯆꯥꯝ ꯑꯗꯣ ꯑꯗꯥ ꯀꯦꯖꯤꯗ ꯑꯩꯅ ꯂꯨꯄꯥ 40ꯅ ꯂꯧꯔꯦ ꯑꯁꯤꯅ ꯀꯌꯥꯅꯣ ꯀꯀꯥ ꯁꯦ ꯃꯀꯨ ꯈꯣꯛꯄꯁꯦ ꯁꯤ ꯑꯁꯤ ꯌꯣꯜꯂꯤꯗꯣ ꯃꯥꯁꯦ ꯃꯥꯁꯦ ꯑꯁꯤ ꯌꯣꯜꯂꯤ 아다 ꯗꯤꯗ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯄꯣꯠ ꯆꯩ ꯈꯔ ꯂꯧꯖꯔꯦ ꯑꯗꯣ ꯍꯜꯂꯒꯦ ꯍꯧꯖꯤꯛ ꯕꯖꯥꯔꯗꯤ ꯃꯌꯥꯝ ꯐꯝꯃꯤ ꯍꯧꯖꯤꯛ ꯍꯜꯂꯒꯦ ꯃꯌꯥꯝ ꯑꯩ ꯍꯜꯂꯛꯑꯦ ꯁ꯭ꯀꯨꯜꯗꯒꯤ ꯑꯗꯣ ꯇ꯭ꯌꯨꯁꯟꯒꯤ ꯐꯤꯁ ꯑꯉꯥꯡꯒꯤ ꯁ꯭ꯀꯨꯜ ꯐꯤꯁꯇꯤ ꯄꯤꯔꯝꯗ꯭ꯔꯦ ꯀꯩꯅꯣ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯦꯕ ꯌꯥꯗ꯭ꯔꯦ ꯑꯩꯒꯤ ꯀꯥꯔꯗ ꯄꯦꯃꯦꯟ ꯑꯣꯏꯗ꯭ꯔꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯗꯣ ꯕꯦꯡꯛꯇ ꯑꯣꯏꯅ ꯄꯤ ꯇꯥꯔꯦ ꯑꯗꯨꯅꯤ ꯃꯌꯥꯝ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯆꯠꯂꯨꯔꯒ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯗꯨꯅꯤ ꯃꯌꯥꯝꯗꯣ ꯃꯅꯥ ꯃꯁꯤꯡꯁꯨ ꯑꯗꯨꯗ ꯌꯥꯝ ꯃꯑꯣꯡ ꯆꯥꯕ ꯌꯣꯜꯂꯝꯗꯦ ꯑꯗꯨꯅ ꯌꯣꯡꯆꯥꯛ ꯂꯧꯔꯒ ꯅꯨꯡꯁꯨꯛ ꯂꯧꯔꯒ ꯑꯣꯏꯅ ꯂꯥꯛꯑꯦ ꯑꯗꯣ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯉꯅꯤ ꯍꯧꯖꯤꯛ ꯁꯦ ꯇꯣꯃꯦꯇꯣ ꯂꯧꯔꯛꯑꯦ ꯐꯗꯤꯒꯣꯝ ꯂꯧꯔꯛꯑꯦ ꯑꯌꯥ ꯖꯦꯔꯨꯝꯁꯦ ꯀꯣꯇ꯭ꯔꯣꯛ ꯂꯥꯎꯈ꯭ꯔꯦꯅꯦ ꯖꯦꯔꯨꯝꯁꯦ ꯀꯩꯅꯣꯅꯤ ꯂꯣꯀꯦꯜꯒꯤ ꯏꯆꯥꯅꯨꯄꯥ ꯄꯤꯖꯒꯦ ꯂꯧꯔꯛꯏꯅꯤ ꯑꯗꯣ ꯍꯩꯅꯗꯣꯏꯔꯣ ꯃꯥꯗꯤ ꯂꯣꯀꯦꯜꯒꯤ ꯖꯦꯔꯨꯝꯁꯦ ꯀꯌꯥ ꯍꯩꯅꯗꯦꯕ ꯑꯗꯣ ꯑꯗꯨꯝ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯀꯃꯥꯏꯅ ꯇꯧ ꯄꯤꯖꯕ ꯍꯥꯏꯗꯣ ꯑꯣꯝꯂꯦꯠ ꯍꯧꯔꯒ ꯈꯣꯠꯂꯒ ꯑꯗꯨꯝ ꯄꯤꯖꯔꯒꯦ ꯑꯗꯨꯒ ꯑꯥꯂꯨꯁꯨ ꯂꯧꯔꯛꯑꯦ ꯑꯁꯤ ꯑꯥꯂꯨꯁꯤꯅ ꯃꯌꯥꯝ ꯌꯥꯝ ꯂꯧꯔꯛꯇꯦ ꯑꯩꯒꯤꯅ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯃꯥꯅꯁꯨ ꯄꯤꯔꯛꯄꯒꯤ ꯈꯔ ꯂꯩꯔꯤꯕꯅꯦ ꯑꯗꯨꯒ ꯁꯤꯅ ꯈꯔ ꯆꯥꯎꯇꯛ ꯇꯧꯒꯦꯅ ꯁꯤ ꯑꯗꯨꯝ ꯂꯧꯔꯛꯏꯅꯤ ꯑꯗꯣ ꯂꯧꯔꯛꯑꯦ ꯁꯤ ꯂꯧꯔꯛꯑꯦ ꯑꯗꯨꯒꯩꯗꯤ ꯅꯨꯡꯁꯨꯛꯁꯦ ꯑꯗꯨꯝ ꯆꯠꯄ ꯈꯨꯗꯤꯡꯒꯤꯗꯤ ꯑꯩ ꯅꯨꯡꯁꯨꯛꯁꯤꯗꯤ ꯑꯗꯨꯝ ꯂꯧꯔꯛꯑꯦ ꯑꯅꯝꯕꯅ ꯅꯨꯡꯁꯨꯛꯁꯦ ꯂꯧꯔꯛꯑꯦꯁꯦ ꯑꯗꯨꯗꯒꯤ ꯇꯣꯉꯥꯁꯤꯅꯅꯦ ꯃꯌꯥꯝ ꯄꯦꯀꯦꯠ ꯃꯆꯥ ꯂꯧꯔꯛꯏꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯃꯥꯅꯅꯦ ꯇꯣꯉꯥ ꯄꯤꯔꯛꯏꯑꯕ ꯑꯗꯣ ꯄꯤꯔꯛꯄꯗꯣ ꯀꯩꯅꯣ ꯇꯧꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏꯒꯤ ꯅꯨꯅꯨꯗꯣ ꯀꯣꯂꯦꯖ ꯆꯠꯈ꯭ꯔꯦ ꯂꯩꯔꯝꯗ꯭ꯔꯦ ꯃꯥꯒꯤ ꯀꯩꯅꯣꯗ ꯆꯠꯂꯨꯕꯅꯦꯕ ꯑꯗꯣ ꯃꯥ ꯂꯩꯔꯝꯗ꯭ꯔꯦ ꯑꯗꯨꯗꯨꯅ ꯃꯥ ꯍꯣꯔꯦꯟ ꯁꯟꯗꯥꯗ ꯊꯤꯜꯂꯛꯀꯅꯤ ꯍꯥꯏ ꯑꯗꯨꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯈꯤꯇꯪ ꯂꯧꯔꯛꯏꯕ ꯑꯗꯩꯗꯤ ꯑꯁꯤꯅ ꯄꯥꯄꯔ ꯀꯩ ꯄꯥꯄꯔꯅꯣ ꯁꯤꯕꯣ ꯔꯥꯏꯁ ꯄꯥꯄꯔꯅꯤ ꯃꯌꯥꯝ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ ꯆꯥꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯇꯜꯂꯦꯗ ꯃꯌꯥꯝ ꯁ꯭ꯀꯨꯜ ꯆꯠꯂꯨꯔꯒ ꯊꯕꯛ ꯑꯣꯏꯔꯛꯇꯕꯁꯦ ꯕꯤꯠꯀ ꯌꯥꯎꯗ꯭ꯔꯦ ꯇꯜꯂꯦ ꯑꯗꯩ ꯁꯤꯅ ꯃꯣꯇꯣꯔ ꯍꯥꯏ ꯀꯣꯂꯤ ꯍꯋꯥꯏ ꯑꯃ ꯀꯩꯅꯣꯗꯣ ꯃꯌꯥꯝ ꯈꯔꯗ ꯈꯪꯕꯤꯔꯝꯒꯅꯤ ꯑꯁꯨꯝ ꯀꯩ ꯃꯀꯨ ꯆꯥꯕ ꯌꯥꯕ ꯁꯨꯝ ꯀꯩꯅꯣ ꯑꯣꯏꯕꯗꯣ ꯑꯗꯨ ꯃꯀꯨ ꯆꯥꯕ ꯌꯥꯕ ꯍꯥꯏꯁꯦ ꯑꯁꯤꯗꯤ ꯌꯥꯔꯔꯣꯏ ꯃꯀꯨ ꯆꯥꯕ ꯑꯅꯧꯕꯗꯣ ꯑꯣꯏꯔꯝꯒꯅꯤ ꯃꯀꯨ ꯆꯥꯕ ꯌꯥꯕ ꯍꯥꯏꯁꯦ ꯁꯤꯁꯤꯗꯤ ꯌꯥꯔꯦ ꯃꯪꯒ꯭ꯔꯥ ꯎ ꯃꯪꯒ꯭ꯔꯥ ꯁꯤ ꯁꯨꯝ ꯐꯨꯠꯂꯒ ꯆꯥꯕ ꯍꯥꯎꯕꯅꯤ ꯑꯩꯅꯤ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯌꯣꯡꯆꯥꯛ ꯀꯩꯒꯨꯝꯕ ꯀꯥꯎꯔꯦ ꯁ꯭ꯀꯨꯜ ꯆꯠꯂꯒꯅꯦꯀꯣ ꯉꯥꯏꯔꯒ ꯑꯣꯏꯔꯛꯇꯕꯁꯤꯗꯅꯦ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯁꯦ ꯌꯣꯡꯆꯥꯛꯁꯦ ꯃꯌꯥꯝ ꯁꯤꯡꯖꯨ ꯆꯥꯁꯤꯔꯥ ꯁꯤꯡꯖꯨ ꯆꯥꯔꯁꯨ ꯌꯥꯅꯤ ꯑꯗꯨꯒꯩꯗꯤ ꯁꯤ ꯑꯗꯨꯝ ꯀꯩꯅꯣ ꯃꯔꯨ ꯀꯩꯅꯣ ꯇꯧꯔꯒ ꯆꯥꯔꯁꯨ ꯌꯥꯔꯅꯤ ꯑꯅꯤꯃꯛꯇ ꯏꯆꯥ ꯆꯥꯔꯅꯤ ꯁꯦ ꯅꯧꯔꯤꯑꯕ ꯁꯨꯝ
exam liꯕꯗꯣ ꯅꯠꯇ꯭ꯔꯤꯌꯦꯕ ꯃꯀꯨꯁꯦ ꯈꯣꯠꯇꯣꯛꯑꯒꯅꯦ ꯑꯗꯨꯝ ꯏꯔꯣꯜꯂ ꯆꯥꯔꯁꯨ ꯌꯥꯔꯅꯤ ꯃꯃꯥꯁꯤꯅ ꯑꯩꯒꯤ ꯌꯥꯝ ꯄꯥꯝꯖꯕ ꯃꯃꯥ ꯑꯗꯨꯅꯤ ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯆꯥꯛ ꯊꯣꯡꯉꯒ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯑꯒꯦ ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯏꯆꯥꯅꯨꯄꯥꯒꯤꯅ ꯃꯆꯤꯗ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯃꯊꯦꯜꯒ ꯌꯥꯝ ꯇꯧꯔꯔꯣꯏ ꯃꯌꯥꯝ ꯌꯦꯡꯉꯨ ꯁꯒꯣꯜ ꯍꯋꯥꯏ ꯆꯝꯊꯣꯡ ꯑꯁꯤꯅ ꯀꯩꯅꯣ ꯃꯤꯃꯤꯒ ꯃꯃꯥꯒ ꯄꯨꯜꯂꯒ ꯁꯨꯝ ꯀꯩꯅꯣ ꯇꯧꯔꯦ ꯄꯨꯟꯁꯤꯜꯂꯦ ꯑꯗꯨꯒꯩꯗꯤ ꯐꯤꯡꯒꯔ ꯄꯥꯄꯣꯔꯁꯤꯅ ꯈꯔ ꯈꯔ ꯃꯄꯥꯟ ꯃꯄꯥꯟꯅ ꯁꯖꯥꯏꯕꯤꯔꯦ ꯑꯗꯨꯒꯩ ꯁꯤꯁꯤꯅ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨ ꯑꯗꯨꯒꯩ ꯁꯤꯁꯤꯅ ꯉꯁꯥꯏꯒꯤ ꯔꯥꯏꯁ ꯄꯥꯄꯔꯗꯣ ꯑꯗꯨꯒꯩ ꯁꯤꯒ ꯆꯥꯛ ꯂꯩꯔꯦ ꯑꯗꯨꯒꯒꯤꯗꯤ ꯁꯤꯒꯅ ꯑꯩꯅ ꯁꯨꯝ ꯐꯖ ꯍꯥꯏꯗꯤ ꯈꯤꯇꯪ ꯐꯖ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯅꯕ ꯐꯖꯅꯕꯅ ꯄꯦꯞꯁꯤ ꯑꯃꯁꯨ ꯌꯥꯎꯍꯜꯂꯦ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯒꯦ ꯑꯩꯒꯤꯅꯦ ꯚꯤꯗꯤꯑꯣ ꯑꯅꯤꯈꯛꯇꯁꯨꯅꯦ ꯑꯩꯒꯤ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯇꯕꯨꯗꯤ ꯁꯨꯝ ꯑꯅꯝꯕꯅ ꯚꯤꯗꯤꯑꯣ ꯄꯨꯝꯅꯃꯛꯇꯕꯨꯗꯤ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯦꯕ ꯑꯗꯣ ꯁꯨꯆꯤꯇ꯭ꯔꯥ ꯑꯌꯦꯛꯄꯝ ꯍꯥꯏꯅꯅꯦ ꯃꯥꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯆꯤꯆꯦ ꯀꯩꯅꯣ ꯇꯧꯔꯣꯏꯅ ꯆꯦ ꯃꯨꯛꯕꯥꯡ ꯇꯧꯕꯤꯔꯛꯑꯣꯅꯅꯦ ꯍꯥꯏꯗꯤ ꯀꯣꯃꯦꯟ ꯑꯅꯤ ꯁꯨꯔꯦ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯗꯣ ꯉꯁꯤꯗꯤ ꯁꯨꯝ ꯃꯥꯅꯁꯨ ꯍꯥꯏꯔꯛꯑꯕꯅꯤꯅꯅꯦ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯅꯤꯡꯉꯦꯕ ꯃꯨꯛꯕꯥꯡꯁꯦ ꯑꯗꯨꯝ ꯇꯧꯅꯤꯡꯉꯦ ꯑꯍꯥꯟꯕꯗꯤ ꯁꯨꯝ ꯈꯜꯂꯤ ꯏꯊꯟꯇ ꯆꯥꯗꯣꯏꯁꯨ ꯇꯜꯂꯤꯌꯦ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣꯅ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯈꯪꯗꯦꯗ ꯀꯩ ꯍꯥꯏꯗꯣꯏꯕ ꯁꯨꯝ ꯆꯥꯔꯛꯑꯒꯦꯕꯀꯣ ꯑꯗꯨꯅꯤ ꯏꯆꯥꯅꯨꯄꯥꯗꯤ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯐꯤꯡꯒꯔ ꯄꯥꯄꯣꯔꯒꯁꯦ ꯑꯩꯅ ꯐꯖꯅ ꯁꯖꯥꯏꯖꯕꯅꯤ ꯑꯗꯣ ꯏꯆꯥꯅꯨꯄꯥꯅ ꯂꯣꯏ ꯇꯣꯈꯥꯏꯈꯔꯦ ꯑꯗꯣ ꯑꯩꯒꯤꯁꯨ ꯈꯔ ꯂꯧꯍꯧꯔꯒ ꯃꯥꯒꯤ ꯄꯤꯕꯤꯔꯅꯤ ꯃꯥꯗꯤꯅꯦ ꯃꯥꯗꯤ ꯁꯤꯒꯨꯝꯕꯁꯤꯅꯅꯦ ꯃꯥꯅ ꯆꯥꯗꯣꯏꯁꯦ ꯑꯩꯒꯤꯁꯤꯒ ꯑꯃꯨꯛ ꯀꯩꯅꯣ ꯇꯧꯔꯒꯦ ꯐꯖꯅ ꯎꯗ꯭ꯔꯦꯀꯣ ꯃꯌꯥꯝ ꯌꯥꯗ꯭ꯔꯦ ꯀꯃꯥꯏꯅ ꯁꯦꯝꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯁꯦꯝꯃꯕꯅꯤ ꯌꯥꯗ꯭ꯔꯦ ꯑꯁ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗꯦ ꯁꯨꯃꯥꯏꯅ ꯖꯥꯔꯦ ꯁꯤꯅ ꯐꯔꯗ꯭ꯔꯥ ꯁꯤꯗꯤ ꯁꯣꯟꯅ ꯄꯩꯔꯦꯅꯦ ꯖꯥꯔꯦ ꯏꯆꯥꯅꯨꯄꯥ ꯑꯃ ꯁꯦꯝꯕꯤꯔꯛꯏ ꯖꯥꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯔꯒꯦꯀꯣ ꯑꯩꯅ ꯀꯩꯅꯣꯒ ꯁꯒꯣꯜ ꯍꯋꯥꯏꯗ ꯌꯦꯡꯉꯣꯅꯦ ꯃꯣꯔꯣꯛ ꯑꯉꯥꯡꯕꯒꯁꯦ ꯊꯥꯛꯆꯜꯂꯤꯅꯤ ꯐꯖꯅꯕꯤꯅꯦꯅ ꯄꯨꯊꯔꯛꯄꯗ ꯁꯨꯃꯥꯏꯅ ꯍꯩꯖꯜꯂꯒꯦ ꯃꯌꯥꯝ ꯑꯍꯥꯟꯕꯅꯤꯅꯅꯦ ꯑꯩꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯖꯔꯒꯦ ꯍꯥꯎꯏ ꯃꯌꯥꯝ ꯃꯌꯥꯝ ꯑꯩꯅꯅꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕ ꯄꯦꯞꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯅꯪ ꯄꯦꯞꯁꯤꯗꯤ ꯊꯛꯈ꯭ꯔꯦ ꯄꯦꯞꯁꯤꯁꯨ ꯍꯥꯞꯆꯜꯂꯦ ꯑꯗꯣ ꯄꯦꯞꯁꯤꯁꯤꯒ ꯃꯤ ꯁꯤꯡꯖꯨ ꯍꯥꯏ ꯑꯁꯤ ꯃꯃꯥꯁꯤꯒ ꯑꯗꯨꯒꯩꯗꯤ ꯀꯩꯅꯣ ꯑꯣꯏꯗꯦ ꯃꯣꯏꯅ ꯀꯩꯅꯣ ꯇꯧꯒꯗꯅꯦꯕ ꯁꯤ ꯄꯥꯄꯔꯁꯤꯒ ꯇꯧꯔꯒꯅꯦ ꯑꯗꯨꯁꯨ ꯃꯌꯥꯝ ꯌꯥꯝ ꯊꯦꯡꯉꯦ ꯆꯥꯛ ꯂꯥꯝꯃꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤꯁꯨ ꯑꯩ ꯏꯊꯟꯇꯅꯤ ꯆꯥꯗꯣꯏꯁꯦ ꯌꯣꯡꯆꯥꯛ ꯁꯤꯡꯖꯨꯁꯤ ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯃꯌꯥꯝ ꯃꯣꯔꯣꯛ ꯁꯥꯔꯛꯑꯒ ꯍꯥꯏꯗꯤ ꯃꯣꯔꯣꯛꯁꯦꯀꯣ ꯁꯥꯔꯛꯑꯒ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯉꯛꯇꯣꯔꯦ ꯃꯣꯔꯣꯛ ꯁꯥꯕ ꯆꯥꯕ ꯍꯩꯅꯗꯕ ꯑꯩꯈꯣꯏꯗꯨꯒ ꯂꯩꯌꯦꯕꯅꯦ ꯑꯗꯣ ꯃꯣꯏ ꯑꯁ ꯃꯥꯗꯤꯅꯦ ꯃꯣꯔꯣꯛꯁꯦ ꯍꯥꯏꯗꯤ ꯃꯣꯔꯣꯛ ꯈꯛꯇꯪ ꯁꯥꯔꯗꯤꯅꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕ ꯉꯝꯗꯦꯕ ꯃꯣꯔꯣꯛ ꯈꯛꯇꯪ ꯁꯥꯔꯗꯤꯅꯦ ꯑꯁ ꯃꯣꯏꯅ ꯆꯤꯡꯈꯠꯄꯁꯤꯅ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗꯦꯕꯣ ꯃꯣꯏꯅꯅꯦ ꯃꯣꯔꯣꯛ ꯆꯤꯡꯈꯠꯄꯗ ꯎꯕꯗꯅꯦ ꯀꯣꯛꯀ ꯁꯥꯏꯔꯤꯁꯤꯅꯤꯕꯣ ꯑꯩ ꯆꯥꯛꯁꯦ ꯑꯝꯇ ꯎꯗ꯭ꯔꯥ ꯈꯪꯗꯦꯕ ꯁꯤꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣꯁꯦ ꯐꯖꯅ ꯃꯃꯥꯡ ꯂꯩ
ꯁ꯭ꯋꯥꯏꯗ ꯑꯗꯣ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯀꯣꯃꯦꯟ ꯇꯧꯕꯤꯔꯝꯃꯣ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯐꯪꯅꯔꯁꯤ ꯃꯌꯥꯝ ꯂꯣꯏꯁꯤꯟꯖꯔꯦ